ngasi phongkiba tongan manipuri siphongsing amasum thokiba thawdo wathoksingi maruoibe I pausing khonggasaraga manipur top channel gi maikei digi myamna thamjagi ahanbada social media singdagi thagatnarakpa yamna thajani oidiba pawmana proxy tawkhre haibigi wahauda RK Sanatombi Dibi Bedalaya not EOC da hangba 15/13 polling station Houjik board thadaba Leptuna Security gi akanba section thorang lokhotli heba pawm social media singda thagatnarakli Makasa tharak poina Ukraine yoidiba Houjik phiba myamda update pijage Russian forcing maikei khudingdigi sanction ba leptri Wari sanabagi wafam kifna yakidraba matungna Russian forcing maikei khudingdagi Ukraine makhatana sanctionana instruction pikre haina Russian Defense Ministry na phongdorakli thangja numitki briefing amada Defense Ministry gi spokesman Igor Konashenkov na haiki madudi operation gi thorang matung ina offensive sathanaba unit khudingmakta order tawkhre local media na Checksinkhre gi spokesman Dmitry Peskov ki warol paladuna hai Ukraine gi lusingba singa negotiations tharagani haibigi thajaba leibidagi irai numita Russian President Vladimir Putin military operation lepnana order tawki Ukraine gi mekedi gi phongdorakhibada propose tawkiba condition sing yaningai oidabana maram oiduna Kievna Russia ga negotiation tawnabigi wapam asi yakidabani Russian singi condition adu Ukraine bu namduna surrender tohonana bo honarakpa amani haina Ukraine gi maikedi gi makhatana phongdorakhi ministry sigi matung ina Lugansk stagi sanction kiba troops in kilometer nifu ga taruk fabu yauke amasum aphoina Sastia amasum Monatovo gi settlement sing paisinki Donetsk gi sanction kiba troops singna frontline digi kilometer tara fabu yauki makhatana ministry sinahai Russian airborne forcing na Ukraine gi National Guard ka kusamnaraga Chernobyl nuclear power plant ngakseli Seraksida Russian Security Council gi deputy chairman Dmitry na thangja numita haikre madudi Houjik Russia gi mayokta athingba kya thamliba sia sigumba athingba sing thamlakliba lebak sing lainaba mari review tawnabigi maroiba maramamani amasum Medvedev na makhatana haiki maduri athingba kya thamlakliba si strategic stability gi matangna nungsuklomgi lebak sing wari sanaba punamak lepnabigi maramamani Makoi ga thing basing asina Houjik sathariba military operation sigamari lainana Moscow na larokadaba warep singda ahongba lakhanba ngamloi makhatana Moscow na Donbass pu protection pina bohonagani mapanda laiba Russian citizen sing amasum company singi mayokta lokholiba khongthang singi pakom moina Russian su manaba khongthang haibadi Russia da laidiba foreigner sing amadi foreign company singi fund sing thingzilakpa yai haina sumakna phongdokhi Russian aircraft ki flight sing thingna warep lawriba leibak singi mayukta manaba khongthang lokhatuna pakhumpi gani haina su Russian aviation authority sing phongdokre leibak sing asina lokholakliba khongthang gi pakhum moina Moscow na Russian airspace thingzilagani haina su pausna palakli makhasa tharak poina to papaw mana Ukraine gi army na makhata na keep control tawri Numaiju numiki ayuk fawbra Ukrainian force na capital Kiev makhatana control tawri haina Kiev city state administration na phongdokre administration gi first deputy head Mykolana haimadudi Kiev the ing sikpa phibam lei amasum capital asi Ukraine gi army amasum defense na mapung fana control tawri ahingi matamda achikpa si thugaina bo honarakpa kangbu singa mapam kyar khuthokna balai Ukrainian government salaiba news agency amagi matungina Kiev ta ningthokaba numiki ayuk pung 9 fawba curfew legani sising thorang sina maram oiduna special pass yaudaba private vehicle sing setup sin tawbada apan ba legani hanisu pausna palakli makhasa tharak poina to papamna Ukrainian sing da ehenba mateng piragani Russia na landabadagi awaba nanglaba Ukraine gi miyam da ehenba mateng piragani haina UN Secretary General Antonio Guterres na Ukraine gi President Volodymyr Zelensky da phone tawduna thajab pikre UN chief na Zelensky da haiki madudi world body asina lepak economita Ukraine na paikhatliba UN gi humanitarian operation sing funding tawnabi gi appeal ama launch toragani Secretary General gi spokesman Stephen Dujarric na pawmising na haiki madudi Ukraine oirakliba phiba masina maram oiduna hana thorang tawkhibagum Guterres Geneva da satlaroi Madugi Muhutta Magna Human Rights Council gi mifamda video message oina tharagani hainasu pawsna su makhatana phongdorakli makasa tharak poina to pa paw mana Russia da cyber war sa tharakre
Russia government ki website sing maru oina defense ministry amadi state TV channel singi yauna mathau tahon kidaba adu masak khangdaba international hacking group amana satakibani haina claim tawri website sing amasum channel sing sijinaba yadana lairakibasi anonymous haiba hacking group aduna Russia gi mathakta cyber war ama lathokibadagini madu Russia na February 13 da Ukraine da landaba hokibadagini Russia gi channel sing adura Ukrainian isai sing sandorakhi amasum cyber attack mathang sa tarkibadu Putin na Ukraine military operation hena satakbadagini source kaya gi report na haikibadi Russia gi Ministry of Foreign Affairs, Ministry of Defense, Ministry of International Affairs, Security Service amasum Cabinet of Ministers singi web page sing loina hack toki Russian state media na phongdorakpagi matungina di hacking collective anonymous na thawong du sathabani haiba yakidi madu tonganba haisinglaba cyber hacker kangbu amana sathakibani hairi adumapu claim tawriba anonymous nadi makoi Russia ga lan thengnari pankhianisu pausna su makhatana su palaklibani makasa tharakpoina to papaw mana Russian lanmising na Ukraine gi khwaidagi chawba anisubu city Kharkivta Checksinkhre Russian lanmising na Ukraine gi anisubu khwaidagi chawba city Kharkivta sangsilakpadagi ngasi ayu anganbada street numai kapnakhre haina regional official amana phongdorakli madugi mamangda Ukraine gi mafam kyara leiriba airfield amada fuel facility singda target tawduna satharakpa landana anauba mayol ama purakna ba hotnari ngai marakta akan mamongda Ukraine gi forcing-na mayoknarakpadagi Russia gi landa adu tapthanki US amasum European Union na khulai sing ammunition sing masing yamdraba European singda pirakpagaloina akan mamongda Moscow bu tokhai tahanana ba thingma kya thamlakhi Russian lanmising na Russia ga ngamkhai taina ba kha thangba saruktagi kilometer 10 satlaga leiba Ukraine gi Kharkivta yaushilakhi madu hokiba sagol sunumita Moscow na Ukraine da landa ba hokraba ikuidanani aduba haujuk phawda lanmising aduna miyoi million 1.4 na khundaba city adugi sidaida laiki amadi atai forcing bu ngaiduna Ukraine gi manung hanjina sangsinana basu honakhi ngasi anganbada Russian lanmising na sangsinba matamna Ukrainian forcing bu mayukna khi haina Kharkiv regional administration gi lusingba ole phongdokhi maana misam singda mayum thadoktuna CN gano haibu wapam thamki Ukrainian media amasum social networking singna thagalakba video singda Kharkivta Russian gari sing thauba madi street light vehicle ama mai sakpokhi mafam khara da sauna pokhaibadagi kunung cave ki kha thangma sarukta miyoi singna mayumgi underground garage sing amasum subway station singda lotuna leina khi hainasu pausna makhatana phongdorakli amasum haujikuina di myam paus matang asa lusinjarage amasum pathosagi bira soikiba lankiba yaurs myam ngakpigani amasum haujikuina di matang asa lusinjarage and thank you